पाउसेद युम्फम ओइबा मरोइबा पाउ खरा अपडेट तौजरी Erendro Leichombam gi wakat ngasi Supreme Court na khnaragani togan पुलिस स्टेशन सिंह की Manungda Imphal Thobal Porompat amasung Kaksing PS na Louthakhidre केस मरी लेना फाजिन की थंगमैबन हिजम देवाल लेकादगी Leichombam Erendro Sahinifu apapa El Ragu Mariba me taraga taret Lisingani Kunmatoida District Magistrate Imphal West na National Security Act NSA deden taukiba ki mayukta mahaki apokpa mapa El Ragu Marina Peternester oiduna detention asibo silence tawruduna Supreme Court of India da phal tawkiba Revision Criminal number 266 of 2021 adu haying Apex Court asigi Chief Justice A.S. Bhofana amasong Justice Rishikesh Roy gi pansna lokotuna khanaga dawre amaromda me taraga tare lising ani kunmathoida District Magistrate Imphal West na thokiba atopo order amana NSA da detain tawduna thamlakhiba kaisampat marang ningthau lairak wangkemsa wangthoi alias Elias Kesur Chandra Sahinifu Gamathoi apokpa laikitraba W Erendro gi maike degeso mahaki detention bo singdaduna file tawkiba petition amadi Supreme Court ke vacation setting amada lokotuna khanakhiba loinana petition aduge respondent singda notice issue tawkhrabane makhatarakpa atopa pau amadana driver sing khongjng chengsinkhre train dagi chengsing Louthakhidre sahi gi wena set lawbaki matakta hawkiba tha ani ahumrom gi mamang dagi auna Jiri to Imphal lambi gi barakta sakhangdaba mi khrana driver singdagi godown tax ni aidin rupal lisingani amasong get pass ni aidin rupal samanga rom lodun lakliba asi FCI gi tata driver sing amase all Jiri Bam Road Transport Drivers Union AJRTDU na janing daba phongdok ton ngasi ayuktagi seng loading toba lepaga loidena lambi da gari sing khamdu khongjng chngsinkhre Driver singi maike degi phongdorak pada sakhangdaba sing sel lawriba asigi matangda mari leinaba authority ni yengsin biduna mathangi train laktriba phawbagi mamangda janaba purakpiu aina tha asigi taraga tarukta hajakhiba laikhrabane aduba ngasi phawba positive oiba response amada piraktabadagi ngasi ayuktagi tata driver sing seng loading toba leplaga khongjng changchenbani aire ngasi train da ba kunmathoida haptun lakhiba FCI gi chengsing adu tata singna train dagi uploading tawdabadagi zeriban Railway station the train adu ngasi nongthil atheng ba bhaw leikhe phiba masida SB Jiribam e garis cham sarma laktu driver mate AJRTDU gi mechunga deputy commissioner Jiribam ko wari sana ba ki thabak jathage adu bajana ba purphangam khide aina driver sing be kedegi makatana phangdorakle lockdown mang oinana transport service lepkhibadagi mioi kya awaba mayongnare Bangladesh ta COVID-19 laina laichat amuk khana sandorakhiba ka loinana laibagadu da lockdown thamlaba yana leire aina lauthokraba madong Public transport sector sing mathau toba lepkhibadagi mioi kya awaba mayongnare India da yarana thengnakiba COVID-19 gi anoba variant delta gi case lising panchom Bangladesh da thengnakiba ga loinana laina laichat asina haukiba nongmaijing amasung nithagaba namit khakta da mioi chama taramaban sianke masina maram oraga Bangladesh da lockdown thamjana ba authority na fereb lokhibane adumoina bak lockdown hawdringi gi mangoina public transport sector sing amade thabak lepkhibadagi mioi kya mayum hanaba Honabada kudong chata pa kaya mayongnare mioi kharati makhongna kilometer cham hela chatra mayum jongnana bhawanare Bangladesh government ki cabinet secretary Khanker Anwar Islam na phongdo kibada sagol chal namitagi lebak asida lockdown thamlagani harban namit asidagi auraga lebak asiki tongan ba mafam sing army sing deploy tawragani lockdown gi satna kanglon sing ang nasat hanar bagi damak security force sing deploy tongna phire blokibane security force sing namaru ebelampi sing namit khuding patrolling chatkani karigumba lengang na piriba order asiki mayuk thabak tarumba mioi thengnarabadi mahaki mathakta legal gi oiba chapchaba action sing lawkatkani Bangladesh gi konung Dhaka daliba ko ki tongan ba mafam sing tagi lakpa sinmi kya thabak suduna nomagi kusumal tanal tale adubo khanghaudana public transport sector sing mathok toba lekhibana maram oraga migrant worker lising tara hena khudong chata ba mayongnare mayum hanana bhona bada angam upai sinabagi phibam amada lakle Ferry tongdun lakiba kangbu sing amu hana ferry tongdun hanana ba khona bada khudong chada ba mayongnare miyam sing aduna afangba ferry de tongna ba khona bada amaga krik inare Nagalamaromda da police ayu singi investigation ki refreshen course pangtona ba court na DGP da khanghllaknaba police na onna taina investigation chathabada gi napi ama mkhouri metlaga hatpani aiduna siki bagi case da chena ba Assam Rifles person oiba mpuroiba kona Acquit toukhre ngasi dagi na sahi taraga humdorum ki mamang da kaithelman bida leiba headquarter 9 sector Assam Rifles ki campus ta leiba quarter amada Assam Rifles ki person amana matamadu da sahi contract ta ngairi be masa ani leirabi Maki loy nabi ba mkhouri metuna atpani aiduna sikiba thoktoki case ta police ki maike degi sathakiba ona taina pa investigation degi court na chenariba mpuroiba do case asidagi Acquit tawkhiba loinana
DGB Manipur Police Investigating Officer IO Singe regular refresher course pangtonana khngkhidre thakdogasi case ki judgment amasung order asingara uribok serap court complex la session judge Impal West 8 Gunesur mahaki often court Louthakhidre case asik aroibe hearing na tha asik taraka dareta pangthokrapa matungda reserve tawdun thamlakiba judgment amasung order adu ngarang Louthakhidre Masamaki Nupi mkhouri metuna hatkhibani aibki charge ta phatuna karang phawba Manipur Central Jail Sajiwada thamlakiba Assam Rifles ki person aduki maming Chayol apok Louthakhidre Om Prakash kawe Himachal Pradesh ki Nurpur Police Station ki manung chennba chaupi village tagine Thawdogasi October 13 2009 ki numidang da thokibani thawdogsi da chenariba mpuroiba asana mitu ki numidang pung 3 makharum tarakpada Masagi duty luratuna quarter to halaklaka mhaki nupi da UP na haikhre matamatu da mhaki Louthakhidre loinabe sarita saikontra apokpa Jagesundra Karga Road Himachal Pradesh ta leibana maram Constella Pek 3-4 steel glass amada after piraga pithaklaba matungda amukasu UP ra ko arakpadaki makhoi arigi marakta chinda pokdana duna khnaragani haire Bungkhra khanaraba matungda Assam Rifles ki person asina mhaki Louthakhidre nupi ase Berumda hagampal masuki pi amana selling fan gi selling pen dagi thori januna siramle aduna thangnabada leiba mioi singa ahaikhre loinana thawdogasing matang headquarter 9 sector Assam Rifles ki maikadagi naib subedar Rajendra Prasad kauba amra complainant oiduna pasoi police station da mathangi Namid October 12 ki ayupung nipan makharum tarakpada report torakibane Chayol mari ki manungda Ahangba famsing khanghllaknaba haikhre Assam ki government departments in the Ahangba famsing ki list sing Chayol mari ki manung summit toukhre state asik finance minister Ajanta Niyokna department kodimakta khngkhidre minister na government department ki officials in the Ahangba famsing ki list thagalakpa ki mathakta anoba famsing semnana ki suggestion sing chupiraknaba aike department sing Ahangba famsing ki list sing summit touklaba matung da list sing adu minister Himanta Biswa Sharma da pesintona final approval lawgadoribane Department sing the mamang the finance minister Ajanta Niyok Ahangba fam lising marfurom mention bayai amasung masdagi hen bafam kya amasem bayai ana khangan balai khrabane Ajanta Niyok na haiki madudi thabak lobgi process adu home education amasung health department sing the priority pigane loina na nauna sempa district sing ki candidate sing da su khothong chawa pigane finance minister Niyok na hiram asigan mari ilaina na court committee amasu sem khrabane Core committee adu chief secretary ni lochingi sahi amna state asigin ha oiba lag am thawak pin na bayeng chele state level panel Niyok na lochingi bane Thong ahaibi tekpada mioi ahum thiba khngkhidre Arunachal Pradesh ki Siang district leiba pangkin amasung bowling town sing chamnaliba siom turel ki mathakta saba sangam thong aina khangnaba thong ahaibi ama tekthar mioi ahum thiba khngkhidre thawdog adu leiba pu permit ki ayukta thoki bari thong adu teklapa matungda pangkin amasung bowling ki barakta sathok sajin tawba yakhidre Thong tekpada thiba khngkhidre bangoi ahum adu chaka taragi truck amata tong don lakhibane Thong adu teklak pagalohina gari adu turel da tasin khibani aire turel da gari tasin bada yaukraba mioi sing adu ki masak maming sing khang bangamkre mioi sing adu bathina raba NDRF ki team ama Assam gi damasi dagi mapam adu da chengsinkhre arwe beda content sing asig marwai pau khara ase pau gamjariba Manipur local news YouTube channel amadi Facebook page asidagi yenbir bupuna bapathaga sari channel asina domta kanarabadi Subscribe taubi dribasina subscribe taubi rumaloina like and share taubi sukabi guna penambak bo amuk hana thagasari